Online Manipurgi ayuki pau yengbiriba pumnamak puthoi laisramna khurumjari ahanbada maroiba pau Parliament wangang na batanja PBKD MP Bimol Parliament puthoknaba Manipur balance yauna mari leinaba isugi matangda mangjawnana aiba cherol thajinuna thamkhrabasu handaki ningthami pham asida mahangna wangang na bigi tanja amata PBKdababu Inner Manipur Parliamentary Constitution gi MP Dr. Angomcha Bimol koizamna pendaba fongdokre ngasi nungthil Parliament ki nungzu mifam loisilaba matung Parliament House ki mamangda paugi agency singa unabada mathaki wafam asi fongdokladuna mangna hai handaki Parliament mifam asida opposition India bloc ki maikaidagi hek horakpadagi maru oiba issue oriba Manipur balance amadi adani allegation gi matangda khananaba wafam pukhatuna laklabasu aremba taduna toki house ki proceeding da kari leibagi khanaba yadribano haiba ihaksu chamamnaba poi Jiribam gi Jakurador da November 18 da Kuki militant singna kidnap tawkhraga hatkiba nupi amasung angang punna micham taruki photo amadi army camp ta changkhibadagi thiba khangna leiriba Laishram Kamal Babu gi photo ulladuna MP Bimol akoijamna hai photo asida yariba nupi angang sing asi relief camp ta khulai paiba singna kidnap tawduna pukhraga tukna turel da asi bhakchang sing oina phangki aduga Laishram Kamal Babu hariba mioi asina khudong thiningai oida mafam ni hariba 57 Mountain Division gi manungda changkhibadagi ngasi fawa thiba khangna leiribani haina sumangna pendaba wafam sing Sida Myanmar gi Kuki narco terrorist Myanmar dagi changsilaklaga maitai singi mathakta landarakpagi achobo wathok ama leiringai cherak asida US Evangelist Daniel Carnell na Kuki militant singda drone amasung bulletproof jacket yauna atai potlam kaya khusinarambagi thodok legal gi oiba achobo wathok ama lakadauri intelligence report matung ina US Evangelist Daniel na Manipur gi manung hanjinba jaga amada Kuki militant singda drone amasung bulletproof jacket sing khusinabagi video adu YouTube channel Full for Christa chahi asigi March thada upload Tarokibani video asina Manipur da hojik tholiba hingsagi thodok-sing asi hena chawthokhanaba hotnabada US missionary singi achoba khud yaure haibagi achoba khudam oire video adu da US Evangelist Daniel na bulletproof jacket adugi effectiveness amasung drone adu karamna operate tawgadagi haibadu mayek sengna tagli mahak masamak US Army da leramba misak amani Kuki militant singda mahakna khusinaba drone adu US Army na sijinaba phaba makhalgi drone ni India government amasung Hindu singi mathakta kanbalanda chathanaba su mahakna Kuki militant singda inchinuna irang asi hena chawthoknaba hotnabagi mawong video adu da chapchana utli haraba video adu India Today gi open source intelligence ki team na thijilaba matung masigi photo amasung video sing adu analysis tawbada chahi asigi August 13 amasung September 3 da kapu oiramba yai hairi India Today gi report asina makhata na haribana American missionary asina Kuki civilian sing da relief materials sing yan thokpa yauna Kuki militant sing aduda khong moja boot bulletproof batchani amasung yeknaba singi movement sing monitor tawnaba apikpa drone ama khusinaki drone natraga bulletproof bat sing leiba natraga khudol oina piba haibasi aina yadaba thong ama natrabasu foreign nation amana kanglup ki irang mayok nariba state asida siguma potlam sing khusinarambasi US Armed Force ki in history da yamna nunglangngai oihale Christian missionary amana siguma thawong sing asi mataw karamna chatharam libano haibasi achoba issue ama oire thawong asi India gi Internal Affairs ta khuthingjin badana tana US na India da kanglup singi marakta nungsinadana basilabra haibasi achobo hang ama oina thorakli Christian missionary asi haukiba chahi 2009 gi August ta India da thunglakibani masigi mangoinana mahak India gi nupi amaga luhongkiba gi Thailand da pangthokpa 15 suba anniversary da saruk yaramki madugi matungda India da thunglakibani mahak macha taruk leire haidi ST demand Manipur lengang na thubada recommendation thagadabani MMTU Manipur lengang na ST demand ga mari lenana athubada Center da recommendation thana bahona biu haina mitei Meitei Tribe Union MMTU gi Secretary Administration Mutum Churamani mitei na thadorok cherol amana hairi cherol asina makha tarduna chahi 13 hena mitei furupu ST list channa bahaiduna democratic oiba khongjang khaktamak changsinuna lakli Balen oiba khongjang changsin makai mana thadaba Manipur lenga asina thubada recommendation thagadabani amadi Manipur miyam gi ihul khangna thabak tobiu chahi 13 hena Manipur miyam na tanduna lakpa mitei Meitei bu Indian Constitution gi article 342(1) gi manung chana schedule tribe ki list yahon biu haina takna duna lakhibagi saruk ama oina ngarang parliament mifamda puthok tuna khana khiba loina na wahang hangkiba Manipur gi inner MP Bimol akoijambu amadi paukhumpi kiba Minister of State for Tribal Affairs ki Minister ani bulub asigi maikai degi thamoi sengna thagatpaga loina na tawbimal khangba uchari MP Bimol na Manipur Assam amadi Tripura da khundariba mitei sing asi ST list yahonnabagi kari thabak paikhatlabagi haina hangba wahang gi da masigi paukhum oina Minister of State
Durga Dasna State natraga Union Territory gi lengakna recommendation tharaklaba matungda Register General of India amadi National Commission for Scheduled Tribe NCST na khanarba matung kangluf adu ST list chanba yai natraga yade lefkadabani haina paukhum piki. Parliament da puthoktuna hangkiba wahang asi Manipur khak natana atopa state singda khundariba yellow furuf oiriba mitei singi security land socio economy amadi famkham thokpa hak sing phangdana leiriba mitei singna matam kayagi mamangdagi hanglaga lakpa wahangni India lenga ki geopolitics ki miengda mitei furuf asi nuksibagi mami tade furuf asi mutkibada thoina lumna lawdabagum tawri masida state asida paliba lenga asinasu furuf asi constitutional safeguard ama fanganaba honabagi mamisu tade kumja 2013 dagi choliba chahi asi fawbada Manipur da leiriba CSO singna mioi lak kayana khojing oiduna rally wakat mifamna chingba makhal kaya gi khongjang changsenuna state lengang recommendation thagadabani haina taknaduna lakli masida state lengang recommendation tharaktabadagi luf asina 2023 da Manipur High Court da writ petition ama thaki madugi paukhum oina state lengang recommendation Thafam thoi hain order taki state lengang na chahi amagi matam pibiu haikiba adusu chaliba chahi asigi marsa da loikre hawjiksu lengang na tasena dana Manipur miyam na taliba di mana sina thaiduna thamli mioi lak mapan rom na mass miss call campaign amada mitei singna ST list channa bachang siliba khongjang asi maram chai haina phone utpa laikre masida natana MMTU na nationwide campaign ama chathaba matam da sumasak naiba mioi kaya na mitei na ST list channa leiriba si maram chade haiba wafam thambaga loina lengak na thabak paikhat fam thoi haiba wafam phongdok na basu laikhrabani haina cherol asina makha tari